Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau kanglaipa punba kholauge update gi lokhocherke ngasi ayu KNB ga Nscn ga kamna khre KNB gi lanmi ani sikre Nscn gi di khara sokpana tana thoidokpa asi ana yaubagi pau leiti haidi Burma gi lanfamda Churchandpur dagi ahum confirm oikhre maming di ahanbada Senio Khongsai address Thingangphai ani subada let khotsat address Kihenai lo ahum subada Paukhomwan address Kihenai lo Uyok Chingthakta Kuki Singna cross mark yung khalakpa lauthoknaba local MLA Ibom Chada Khunja Singna taksinkhre Imphal East District ki Lamlai Kendra gi Yangongpokpi Police Station gi manung chana lariba Uyok Ching gi mathak thangba sarukta Kuki Tare Singna cross mark amang asi humni gi mamangdagi yung khalakle haiba cross mark asi yung khalakpa asi thamna pokpi sanchi khongbal Yangongpokpi sabungko khunau amadi sabungko khunjau dagi ingan ngana uba fangle haire Kuki Tare Singna Uyok Ching gi mathak thangba sarukta Crossmark yung khalakliba asi ubadagi mathakta pankriba khunsing asigi khunja singi luchingba singna ngasi ayuk lamlai kendra gi MLA case Ibom Chaga unaduna crossmark asi athuba matamda lauthokpina badaksinkhre hairi MLA singa khunja singi luchingba singa unaba duda MLA na phongdorakhiba haibadi hiramasigi matangda Manipuri governor amadi chief minister na chingbada thuba matamda khangalagani loinana crossmark asi lauthoknabagi thabak paikhalakani haina thajaba pirakhi haidi hiramasigi matangda khunja kharana pauche sida phongdorakhibadi Uyok Chingda army sing leinaba lambi sembagi thabak tangkhai ama loisilakle Uyok Chinggi sarukta hojik BSF amadi CRPF leiduna ngak senbagi thabak chathari adubu BSF amadi CRPF leiriba kem asidagi Uyok Chinggi mathak thangba hojik Kuki Tare Singna crossmark yungliba mafam asi yaubadi lambi sembagi thabak paikhatana leiri khunja singna makhatana phongdorakhibadi crossmark yungkhalakliba Uyok Chinggi matona seda hojik Maha Regiment gi kangbu leiduna ngak senbagi thabak tawribani adubu makhoi leina crossmark Kuki singna yungkhalakliba asi angakpa ma oiri drone gi matengna crossmark yungliba mafam asi yengsinba matamda khangba ngamkhibani crossmark yungbagi thabak asi yamna luna gunia tawraga cement hairaga yamnaga cheksinna sarga yungkhalakpani haiba khangle maduna thuba matamda Uyok Chinggi aroiba matonda Kuki Tare Singna crossmark yungkhatuna makhoi gi camp na chingba sajinnabagi thabak paikhaliba se thuba matamda Manipur lengana takthongnaba honabiu loinana mafam asida Maha Regiment gi kangbu leina Kuki Tare Singna matau karamna changsilaktuna hairiba thabak asi paikhalakliba asi angakpa ma oire thawong asina takpadi Maha Regiment kangbuga Kuki Tare Singga punna chatminarabra haibagi chingnaba ama leire haina phongdorakhi Manipur gi naga taba mafam singda makalamatagi border fencing khaba yarwa UNC Bharat Lengana Indo-Myanmar border paring fencing khaba gi thabak paikhalakliba sigi matangda United Naga Council UNC na wafam kaya thamlakli UNC na thamlakliba wafam di Manipur gi naga taba mafam singda Indo-Myanmar paring da makalamatagi fencing khaba yausinba amadi mateng piba yaroi kariguma Bharat Lengana tawningbada tawbangam kai paring da fencing khariba sida kanaguma Meeoi natraga luf amata na mateng pangba natraga yauramba thengnarabadi maduda thorakpa afafatagi tekchak pumnamang masa na pujagadabani haina UNC na naga furuki miyamda khangalakli UNC na ngarang athengbada thadorakiba cherol amagi matung innadi haukiba 2024 gi October 18 da UNC na thokiba directive ki makha tarakpada November 3 da United Naga Council gi Presidential Council mifam na lawrakiba waref number 2 gi matung inna CNC o gi jurisdiction manung da lairiba naga khul thaba mafam singda directive asi ngakna chatkadabani hairi United Naga Council gi cherol asina makha taribadi border fencing ni haina Indo-Myanmar border INB da Baf na saba khusem gi sambal semgat pahaibasi nagagi puari dagi leraklaba lamdam asida pangthokpa yaroi UNC gi chaminariba lupsingi mifam na border sambal kharakpa matamda akiba leitana madugi mayokta left to na thabak pangthok haloidabani amuka hanna kanagumana India lengakna paikhalakliba thabak asida sogatpa taramlabadi UNC na laukiba waref ki matung inna thabak lokholakani maramaduna Manipur da leiriba naga furuf ki miyamna India gi loilam sandoknaba honnarakliba thabak asi matam pumbada masigi mayokta left kadabani haina UNC gi cherol asina makhatana khangalagli